ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯀꯩꯗꯧꯈ꯭ꯔꯕꯒꯦ? MRF ꯊꯥ ꯑꯁꯤꯒꯤ 9ꯗꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯍꯜꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯈꯤꯕ ꯑꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯔꯕꯒꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯩꯇꯩ ꯔꯤꯁꯔꯖꯦꯟꯁ ꯐꯣꯔꯝ MRFꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅꯥꯝ ꯗꯣꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯑꯣꯏꯅꯥꯝ ꯗꯣꯔꯦꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯑꯦꯟ ꯕꯤꯔꯦꯟꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯂꯧꯊꯣꯛꯂꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨ PR ꯂꯥꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯟꯖꯤꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯅꯩꯅꯐꯝ ꯊꯣꯛꯏ꯫ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯃꯍꯩꯔꯣꯏ ꯑꯃ ꯀꯨꯀꯤꯅ ꯈꯨꯟꯗꯥꯕ ꯖꯧꯖꯥꯡꯇꯦꯛꯀꯤ ꯃꯐꯝ ꯑꯃꯗ ꯆꯪꯁꯤꯟꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯕꯤꯔꯦꯟꯅ CM ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ILP ꯆꯠꯅꯍꯟꯈꯤꯕ, FMR ꯂꯧꯊꯣꯛꯈꯤꯕ ꯑꯃꯗꯤ ꯀꯨꯀꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒ ꯂꯩꯅꯔꯝꯕꯁꯨ ꯍꯟꯗꯣꯛꯈꯤꯕ ꯀꯌꯥ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯑꯦꯟ ꯕꯤꯔꯦꯟꯅ ꯁꯥꯒꯠꯂꯝꯕ ꯑꯁꯦꯡꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯗꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯄꯦꯟꯊꯣꯛꯇꯨꯅ ꯂꯩꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯟꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯃꯤꯌꯥꯝ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯆꯨꯝꯂꯣꯏ꯫ ꯂꯣꯏꯅꯅ ꯕꯤꯔꯦꯟꯕꯨ CM ꯐꯝꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯐꯣꯔꯁ ꯑꯃꯅ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯆꯂꯥꯏꯔꯛꯄꯗꯧꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯋꯥꯈꯜ ꯈꯟꯕ ꯆꯪꯏ ꯍꯥꯏꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯨꯔꯤꯁꯠ, ꯏꯗꯨꯀꯦꯁꯟ, ꯍꯦꯜꯊ ꯀꯦꯌꯔ ꯑꯃꯗꯤ ꯕꯤꯖꯤꯅꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯅ ꯂꯥꯛꯄꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯁꯨ ꯑꯊꯤꯡꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯀꯥꯏꯕ ꯄꯤꯔꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯂꯣꯛ ꯁꯚꯥꯗ ꯏꯃꯤꯒ꯭ꯔꯦꯁꯟ ꯑꯦꯟ ꯐꯣꯔꯦꯅꯔ ꯕꯤꯜ 2025 ꯄꯥꯁ ꯇꯧꯅꯅꯕꯒꯤ ꯈꯟꯅ ꯅꯩꯅꯕꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯅ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯍꯥꯏꯔꯤꯕ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤꯕꯨ ꯆꯪꯖꯐꯝ ꯄꯤꯅꯅꯕ ꯂꯩꯕ ꯙꯔꯃꯁꯥꯂꯥ ꯑꯃ ꯅꯠꯇꯦ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝ ꯍꯥꯎꯁꯇ ꯊꯝꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗꯤꯚꯦꯂꯞꯃꯦꯟꯠꯇ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯕꯨꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯀꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯄꯨꯊꯣꯛꯂꯤꯕ ꯕꯤꯜ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ, ꯏꯀꯣꯅꯣꯃꯤ, ꯍꯦꯜꯊ ꯑꯃꯗꯤ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯕꯨ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯨꯊꯣꯛꯄ ꯕꯤꯜ ꯑꯃꯅꯤ꯫ ꯕꯤꯜ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯐꯣꯔꯦꯅꯔꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯧ ꯅꯧꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯈꯪꯕ ꯉꯝꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯃꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯇꯠꯇꯅ ꯁꯤꯡꯅꯕꯒꯤ ꯊꯧꯑꯣꯡ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯏꯟꯐꯤꯜꯇ꯭ꯔꯦꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯕꯤꯜ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯄꯨꯊꯣꯛꯄꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤ ꯂꯣꯛ ꯁꯚꯥꯒꯤ ꯕꯖꯦꯠ ꯃꯤꯐꯝꯗ ꯄꯥꯁ ꯇꯧꯈ꯭ꯔꯕ ꯏꯃꯤꯒ꯭ꯔꯦꯁꯟ ꯑꯦꯟ ꯐꯣꯔꯦꯅꯔ ꯕꯤꯜ 2025 ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯆꯦ-ꯆꯥꯡ ꯁꯤꯖꯤꯟꯅꯗꯨꯅ ꯚꯤꯖꯥ ꯑꯃꯗꯤ ꯄꯥꯁꯄꯣꯔꯠ ꯁꯥꯗꯨꯅ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯕꯨ ꯆꯍꯤ 8 ꯖꯦꯜꯗ ꯊꯝꯕꯗ ꯅꯠꯇꯅ ꯂꯨꯄꯥ ꯂꯥꯈ 10 ꯐꯥꯏꯟ ꯑꯣꯏꯅ ꯊꯤꯍꯟꯒꯗꯧꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯉꯁꯤ ꯂꯣꯛ ꯁꯚꯥ ꯕꯖꯦꯠ ꯃꯤꯐꯝꯗ ꯏꯃꯤꯒ꯭ꯔꯦꯁꯟ ꯑꯦꯟ ꯐꯣꯔꯦꯅꯔ ꯕꯤꯜ 2025 ꯄꯥꯁ ꯇꯧꯈꯤꯕ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯃꯊꯛꯇ ꯂꯩꯕꯥꯛ ꯑꯁꯤ ꯙꯔꯃꯁꯥꯂꯥ ꯅꯠꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯃꯥꯏꯀ꯭ꯔꯣꯕ꯭ꯂꯣꯒꯤꯡ ꯁꯥꯏꯠ Xꯇ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯏꯃꯤꯒ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯐꯣꯔꯦꯅꯔ ꯕꯤꯜ ꯄꯥꯁ ꯇꯧꯈꯤꯕ ꯑꯁꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯀꯟꯕ ꯁꯥꯐꯨ ꯄꯤꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯃꯤꯒ꯭ꯔꯦꯁꯟ ꯑꯦꯟ ꯐꯣꯔꯦꯅꯔ ꯕꯤꯜ 2025 ꯕꯤꯜ ꯑꯁꯤꯅ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯄꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯄꯨꯡ ꯐꯥꯅ ꯉꯥꯛ-ꯁꯦꯟꯗꯨꯅ ꯊꯝꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅꯁꯨ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤ ꯊꯣꯛꯆꯣꯝ ꯁꯨꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ PR ꯊꯝꯂꯛꯈꯤꯕ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯂꯥꯟꯈꯠꯂꯛꯈꯤꯕ ꯔꯤꯠ ꯄꯤꯇꯤꯁꯟ ꯁꯤꯚꯤꯜ ꯀꯦꯁꯀꯤ ꯔꯦꯁꯄꯣꯟꯗꯦꯟꯠ ꯑꯣꯏꯔꯤꯕ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯆꯌꯣꯜ 3ꯒꯤ ꯃꯅꯨꯡꯗ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯦꯐꯤꯗꯦꯚꯤꯠ ꯑꯣꯏꯅ ꯄꯤꯔꯛꯂꯒꯅꯤ ꯍꯥꯏꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯃꯃꯥꯡ ꯊꯥ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯗ ꯄ꯭ꯔꯣꯀ꯭ꯂꯦꯃꯦꯁꯟ ꯇꯧꯕꯗꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯖꯤꯜꯂꯛꯈꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯂꯥꯏꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯣꯛꯆꯣꯝ ꯁꯨꯔ 83ꯅ ꯃꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯑꯣꯏꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯔꯤꯠ ꯄꯤꯇꯤꯁꯟ ꯁꯤꯚꯤꯜ ꯐꯥꯏꯜ ꯂꯥꯡꯈꯠꯂꯛꯈꯤ꯫ ꯐꯥꯏꯜ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅꯁꯨ WPC ꯅꯝꯕꯔ 155/2025ꯒꯤ ꯃꯈꯥꯗ ꯉꯁꯤ ꯄ꯭ꯔꯣꯁꯤꯗꯤꯡ ꯆꯠꯊꯈꯤ꯫ ꯄ꯭ꯔꯣꯁꯤꯗꯤꯡ ꯑꯗꯨ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯖꯁꯇꯤꯁ D. ꯀ꯭ꯔꯤꯁꯅꯀꯨꯃꯥꯔ ꯑꯃꯁꯨꯡ ꯖꯁꯇꯤꯁ A. ꯒꯨꯅꯦꯁꯣꯔ ꯁꯔꯃ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯁꯤ ꯆꯠꯊꯈꯤꯕꯅꯤ꯫ ꯉꯁꯤ ꯆꯠꯊꯈꯤꯕ ꯍꯤꯌꯔꯤꯡ ꯑꯗꯨꯗ ꯄꯤꯇꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯔꯅꯦꯗ ꯀꯥꯎꯟꯁꯤꯜ N. ꯃꯍꯤꯟꯗ꯭ꯔ, ꯔꯦꯁꯄꯣꯟꯗꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯅ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯕ ꯂꯔꯅꯦꯗ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥ ꯇꯨꯁꯥꯔ ꯃꯦꯍꯇꯥ, ꯁ꯭ꯇꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯔꯅꯦꯗ ꯑꯦꯗꯚꯣꯀꯦꯠ ꯖꯦꯅꯔꯦꯜ ꯂꯦꯅꯤꯟ ꯍꯤꯖꯝꯗ ꯅꯠꯇꯅ ꯂꯔꯅꯦꯗ
KH Samarjitnachingbanasingsu proceeding aduda saruk puna yaki. Chathakiba proceeding aduda Petitioner Council na langkhalakkiba file aduga mari leinana tongan-tonganba wafam kaya court thamlaki loinana Union of India gi mot siliba respondent ki council na so state asida mamang thagi taraga humdoida PR thamlakibagi matik chaba paukhumsing chayol ahong gi manungda court asimaktada affidavit file oina langkhatlage haibagi paukhum piki case asigi makhada hearing mathang thagi taraga tareta court asimaktada pangthoknaba court na matam lepe haiduna ngasi open court lauthokre Kathua District Security Forcing apunba team na anti-terror operation chatharakpa numin marini subada ngasi security forcing a terrorist singa akanba maungda khuthongnabada hauzik faubagi oina terrorist ani hatpa ngamkhre amasung police personnel manga aswapan nangkhre hairi police ki maikaidagi fongdorakpagi matung inna Kathua District laiba Jodna gi umangda terrorist mari manga lotuna laiba ubadagi security personnel singna thihumbagi thabak chathabada terrorist sing adu thengnarakuna kuthongnakibani soglaba police personnel sing adu Jammu and Kashmir Police ki Special Operation Group SOG gi personnel sing ni makoi Kathua gi hospital da pukatuna layeng chathaba hokre amadi khudong thiningai oidre hairi security force sing na fongdorakibada ngasi kuthongna khiba terrorist adu Haukiba Nomaijing Numaita Harinagar da Security Force singa kuthongna kiba terrorist sing adu oigani hairi ningsing bayabadi Harinagar da kuthongna baduda mafam dugi nupi macha ama asopan nangkibani asum amasung terrorist sing adu nanthoktura chenkibani Etina drug yonthok yonsin tawba mioi ama fare Arambay Tengol Unit 18 amasung Unit 37 gi Tengoloi apunba team amana ya school area dagi drug yonthok yonsin da chenaba auto rickshaw ama tongna lakpa mioi ama fagalaba matung amuhana tawdanaba Wakal taminaraba matungda imung manungi miyoisingda khusinnakre hawalagliba lamdam asigi nahasingbu drug ki khayatagi kannabagi changsilakpa khongjangi saruk ama oina ngarang nungtil pung 2 tarakpa aduaida AT Unit 18 amasung Unit 37 gi apunba khutpu amana drug yonthok yonsin tawre haibagi pau phongbadagi chingnaningai oiba mawongda auto registration number MN01AJ0573 thauduna drug yonba lakpa miyoy ama drug ka konana fagatki Drug ka konana faraba miyoy adudi Khetrigaon naharuf tagi kulakpam Amir Khan kawi haujina nupi mapam kwakta da laibani mahak matung tawdana ba wakal taminarba matung imung manungi miyoy singda sinakre hairi Office suti oiroi senba chahi 2024-2025 ki thabak mapung fana loisinba ngamnaba tha asigi kunmapan thangja numit March 30 sajibu noma panma chairawa Nomaijing numit amadi March 31 Idul Fitr hairiba numit humni asi Masagi suti oirabasu government office sing mahausagu mathau tawgani hairi Manipur government ki deputy secretary GAD Asem Rangina Chanuna ngasi thokiba order amana March 29 March 30 March 31 masagi suti leiragasu financial year 2024-25 mapung fana loisinba ngamnaba hairiba numit humni asi government ki department khudingmang mahausagu mathau tawgani autonomous body sing institution sing cooperation society border and chingba State government ki makhada treasury ga mari lainana thabak tawba sing yauna public amadi private bank singsu maus agum office ki thabak thoram sing pangthokani hairi tongan ba lalawlup ahum gi lanmi manga fagatkhre security force ki kangbuna lamdam asigi tongan ba mafam khara dagi Manipur gi lalawlup sing haibadi RPF PLA gi lanmi ani KYKL gi lanmi ama Pripak Pro gi lanmi ani fagatpang amle hairi police ki paw sin hai ngarang Lamphel Police Station gi manung chanba Dingku Rotagi Manipur Police ki kangbuna RPF PLA gi lanmi ani fagatki phagalaba lanmi ani adudi Thangam Suran Kumar Singh Elias Achauba Elias Ingba kungamapan amadi Chingkham Langol Singh kungama thoikawi makhoi ani degi two wheeler ama mobile set mari wallet ani amadi sell oina lupa lising ahum ga chahum fagatki hairi Matam ikan kanadana lalawluf KYKL gi lanmi ama sulamlai police station gi manung chanba ta khel mamang laikai degi fagat ki hairi farba mioi adugi maming Naren Maidai Elias Leisemba Elias Irabot kungamanga kawi mangondagi mobile set ama two wheeler ama Aadhaar card ama lupa changmanga yauba wallet ama fagat ki hairi amaromda tha asigi kungamanga dasu security force ki kangbuna Pripak Pro gi lanmi ani Imphal iski top makha laikai degi fagat pangam ki hairi puski pawasin hai farba Pripak Pro gi lanmi adugi maming Wangkhai Rakpam Romeo Maite Elias Baruni Nifugamari Amadi Thokchom Napoleon Singh Elias Avothe Kungani Thoi Kawi Farba Mioi Ani Asi Wahang Paun Chathabada Miyam Dagi Namduna Sel Khaiba Amadi Dukan Sing Dagi Paisa Khumgatpa Mioi Singni Haiba Khangbangam Le Hairi Makhoi Dagi mobile handset ahom lupa lising taragama thoiga chanipan ga konana wallet ama Aadhaar card ama Kanglaipa Communist Party Red Army gi demand letter ama loinana two wheeler ama fangbangam le hairi Fagalaba tongan ba lalawlup ahum gilanmi manga amadi makoidagi fangkiba polam sing aduga loinana mari lenaba police station sing da khusin nakre
ꯀꯪꯂꯩꯄꯥꯛ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯄꯣꯂꯦꯟ ꯈꯨꯜ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯤआꯔꯄꯤꯑꯦꯐꯅ ꯀꯨꯀꯤꯒꯤ ꯕꯪꯀꯔ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯀ꯭ꯋꯥꯀꯩꯊꯦꯜ 360ꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯇꯃꯨ ꯇꯥꯎꯟꯁꯤꯞꯇ KNAB ꯑꯃꯗꯤ PDF ꯀꯨꯟ ꯍꯦꯟꯅ ꯁꯤꯔꯦ, ꯑꯁꯣꯛ-ꯑꯄꯟ ꯀꯌꯥꯁꯨ ꯊꯥꯗꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯏꯟꯇꯔꯅꯦꯁꯅꯦꯜ (TCI)ꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯊꯥ ꯑꯁꯤꯒꯤ 19ꯗ ꯀꯨꯀꯤ ꯏꯟꯄꯤ ꯑꯁꯥꯝ (KIA)ꯅ ꯊꯥꯗꯧꯁꯤꯡꯕꯨ ꯍꯨꯟ ꯊꯥꯗꯧ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜꯗ ꯁꯔꯨꯛ ꯌꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯝꯐꯨꯗ ꯊꯧꯗꯥꯕꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯅꯣꯇꯤꯁ ꯊꯣꯛꯂꯛꯈꯤꯕ ꯑꯃꯗꯤ ꯊꯥ ꯑꯁꯤꯒꯤ 15ꯗ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯇꯧꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯥꯝꯒꯤ ꯀꯨꯀꯤ ꯒ꯭ꯔꯨꯞꯁꯤꯡ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ, ꯀꯨꯀꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯥꯔꯃꯤ ꯑꯃꯗꯤ ꯌꯨꯅꯥꯏꯇꯦꯗ ꯀꯨꯀꯤ ꯗꯤꯐꯦꯟꯁ ꯑꯥꯔꯃꯤꯅꯆꯤꯡꯕꯅ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯊꯥꯗꯧꯁꯤꯡꯕꯨ ꯍꯨꯟ ꯀꯨꯝꯍꯩ ꯑꯁꯤ ꯄꯥꯡꯊꯣꯛꯇꯅꯕ ꯅꯝꯐꯨꯗ ꯊꯧꯗꯥꯕꯒꯤ ꯋꯥꯔꯣꯜ ꯑꯃ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯅꯣꯇꯤꯁ ꯊꯣꯛꯂꯛꯈꯤꯕ ꯑꯁꯤ TCI ꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯥꯗꯧꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯁꯨ ꯇꯧꯅꯔꯤꯕ ꯀꯨꯀꯤ ꯒ꯭ꯔꯨꯞꯁꯤꯡꯅ ꯀꯧꯗꯨꯅ ꯀꯤꯍꯟ ꯈꯪꯍꯜꯂꯛꯄꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯀꯨꯀꯤ ꯒ꯭ꯔꯨꯞꯁꯤꯡꯅ ꯊꯥꯗꯧꯗ ꯆꯠꯊꯔꯤꯕ ꯇꯦꯔꯣꯔꯤꯖꯝꯒꯤ ꯃꯥꯟꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ TCI ꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯊꯥꯗꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯌꯥꯏꯐꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯒ ꯂꯣꯏꯅꯅ ꯃꯔꯨꯑꯣꯏꯕ ꯊꯥꯗꯧꯒꯤ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯍꯟꯅꯕ ꯊꯧꯔꯥꯡꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞꯁꯤꯡꯅ ꯊꯥꯗꯧꯗ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯧꯗꯧ ꯆꯠꯊꯔꯤꯕ ꯑꯁꯤ ꯂꯣꯅ ꯌꯥꯗꯕ ꯑꯃꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯡꯃꯗ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯅꯤ꯫ ꯀꯨꯀꯤ ꯒ꯭ꯔꯨꯞꯁꯤꯡꯅ ꯊꯥꯗꯧꯁꯤꯡꯒꯤ ꯔꯥꯏꯠ ꯈꯣꯡꯒꯥꯎꯅꯕꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯃꯑꯣꯡ ꯎꯠꯂꯕ ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯐꯝ ꯊꯣꯛꯇꯦ ꯍꯥꯏꯔꯤ꯫ ꯊꯥꯗꯧꯁꯤꯡꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯀꯨꯀꯤꯁꯤꯡꯒꯤ ꯑꯌꯥꯕ ꯂꯧꯒꯗꯕ ꯅꯠꯇꯦ꯫ ꯊꯥꯗꯧꯅ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄꯗ ꯀꯨꯀꯤꯁꯤꯡꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯊꯥꯗꯧꯅꯁꯨ ꯀꯨꯀꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯈꯨꯠ ꯊꯤꯡꯖꯤꯟꯈꯤꯕ ꯂꯩꯇꯦ꯫ ꯀꯨꯀꯤ ꯏꯟꯄꯤ ꯑꯁꯥꯝꯅ ꯐꯣꯡꯗꯣꯛꯈꯤꯕ ꯀꯨꯝꯖꯥ 2023ꯒꯤ ꯅꯦꯁꯅꯦꯜ ꯋꯥꯔꯗꯒꯤ ꯍꯧꯅ ꯃꯐꯝ ꯑꯃꯠꯇꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯇꯅꯕ ꯑꯣꯔꯗꯔ ꯊꯣꯛꯈꯤ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯃꯃꯨꯠ ꯁꯦꯡꯅ ꯈꯪꯍꯟꯗꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤ ꯏꯟꯄꯤ ꯑꯁꯥꯝꯅ ꯅꯦꯁꯅꯦꯜ ꯋꯥꯔ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯇꯨꯅ ꯀꯔꯝꯕ ꯂꯩꯕꯥꯛ ꯑꯅꯤ ꯂꯥꯟꯊꯦꯡꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯅ ꯂꯧꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯏꯟꯗꯤꯌꯥꯗꯒꯤ ꯇꯣꯉꯥꯟꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯤꯡꯂꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯊꯥꯗꯧꯒꯤ ꯍꯨꯟ ꯀꯨꯝꯍꯩ ꯑꯁꯤ ꯈ꯭ꯔꯤꯁꯇꯤꯌꯦꯅꯤꯇꯤꯒꯤ ꯃꯥꯌꯣꯛꯇꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯁꯟꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥꯗ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ꯫ ꯀꯨꯀꯤ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯀꯜꯆꯔꯦꯜꯒꯤ ꯑꯣꯏꯕ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯅꯔꯤꯕ ꯑꯁꯤꯒꯨꯝꯕ ꯊꯥꯗꯧꯅꯁꯨ ꯍꯨꯟ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯊꯥꯗꯧꯒꯤ ꯃꯤꯌꯥꯝꯅ ꯍꯨꯟ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄ ꯑꯁꯤꯅ ꯀꯔꯝꯅ ꯀꯨꯀꯤꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯊ꯭ꯔꯦꯠ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯃꯁꯤꯅ ꯀꯨꯀꯤꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯊ꯭ꯔꯦꯠ ꯑꯣꯏ ꯍꯥꯏꯔꯕꯗꯤ ꯀꯨꯀꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯇꯣꯞ ꯇꯣꯞꯄ ꯏꯊꯅꯤꯛ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯗꯤ ꯀꯜꯆꯔ ꯂꯩꯖꯗꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯣꯏꯔꯕ꯭ꯔꯥ? ꯀꯨꯀꯤ ꯏꯟꯄꯤ ꯑꯁꯥꯝꯅ ꯅꯝꯐꯨꯗ ꯀꯤꯍꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯍꯨꯟ ꯀꯨꯝꯍꯩꯗ ꯊꯥꯗꯧꯒꯤ ꯃꯤꯑꯣꯏꯁꯤꯡ ꯁꯔꯨꯛ ꯌꯥꯔꯝꯂꯕꯗꯤ ꯑꯃꯁꯨꯡ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯅꯕ ꯁꯤꯜ ꯂꯥꯡꯂꯝꯂꯕꯗꯤ ꯃꯗꯨꯗ ꯊꯣꯔꯛꯄ ꯑꯐ-ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯀꯨꯀꯤ ꯏꯟꯄꯤ ꯑꯁꯥꯝ ꯑꯁꯤ ꯂꯣꯅ ꯌꯥꯗꯕ ꯇꯦꯔꯣꯔꯤꯁꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯊꯣꯔꯛꯂꯦ꯫ ꯍꯟꯗꯛ ꯊꯣꯔꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯕ ꯊꯧꯗꯣꯛ ꯅꯠꯇꯦ꯫ ꯃꯃꯥꯡꯗꯁꯨ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯊꯥꯗꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯊꯥꯗꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤꯕꯨ ꯅꯝꯊꯗꯨꯅ ꯊꯝꯂꯒ ꯃꯨꯠꯊꯠꯈꯤꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ TCI ꯅ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯇ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯍꯥꯏꯖꯔꯤ ꯍꯥꯏꯈꯤ꯫ ꯂꯣꯏꯔꯛꯄꯗ TCI ꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯀꯨꯀꯤ ꯏꯟꯄꯤ ꯑꯁꯥꯝ ꯑꯃꯗꯤ ꯁꯨ ꯇꯧꯅꯔꯤꯕ ꯑꯁꯥꯝꯒꯤ ꯀꯨꯀꯤ ꯒ꯭ꯔꯨꯞꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯣꯅ ꯌꯥꯗꯕ ꯑꯣꯔꯗꯔꯁꯤꯡ ꯑꯗꯨ ꯈꯨꯗꯛꯇ ꯂꯥꯎꯊꯣꯛꯈꯤꯅꯕ, ꯊꯥꯗꯧꯒꯤ ꯍꯨꯟ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯍꯟꯅꯕ ꯑꯃꯗꯤ ꯁꯨ ꯒ꯭ꯔꯨꯞꯁꯤꯡꯅ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯜꯂꯨ ꯍꯥꯏꯅ ꯗꯤꯃꯥꯟꯗ ꯇꯧꯈꯤ ꯍꯥꯏꯔꯤ꯫